Churachandpur gi Gangpimual Da Leiba Rayburn College da autonomous status Pikhre. Hiramasiga mari leinana UGC gi Deputy Secretary Dr. Gopi Chan Mariguna Manipuri University ki register da tharak pacharol amada hai Manipuri University da affiliate tawba college asena autonomous status pibinaba Thagalakhiba proposal amagi matung ina commission na tha sige ahum da mifam ama pangthokhi mifam aduna Rayburn College pu chahi manga gi autonomous status pinaba approve tawkhibani conferment of autonomous status upon colleges and uses for maintenance of standards in autonomous colleges regulation 2023 gi makhada UGC na piriba autonomous status asigi matangda Manipur University na tha amagi manungda college asida khanghan gadabani adomainamak UGC gi kanglon singakna chatrabadi status asi kakhibasu yai sahi mangagi matam asi loiraba matungda college asina makhata na autonomous status pamlabadi nahuna na mukhana apply tawra kadabani haina su jerona sinapalli